Promise TV meeting tabir bising munong waitheng condition tam okchari merki pau miyam da pizari. State asida orakli piba masi fagalakbaga internet ki athingba lairiba si hangdokna ba lenga asna honagani lonena foreigner singna lamda masida thabak amata tawhandana ba makhatan honna kigani haina Manipur ki Chief Minister Nongthombam Biren na phongdokre. Wafam masingasi Ras Bhavan ki Darbar Hall da pangthokpa Madras High Court ki Judge T Krishna Kumar bu Manipur High Court ki Chief Justice oina wasak lawbagi tharonga mailena paumi singna hangba wahangi paukum piraduna phongdokhibani. Madras High Court ki Judge T Krishna Kumar bu Manipur High Court ki Chief Justice oina thopuna bagi wasak adu Manipur ki Governor Lakshman Prasad Archaryana lawki. Wasak lawbagi tharomadu da Chief Minister Lenga ki Cabinet Minister MLA Manipur High Court amadi Lower Court ki Judge Singh Chief Secretary DGP amadi official kya na saruk yaki adubo opposition party ki oinadi mihut singh amata saruk yaba ukide. Wasak lawbagi tharom loiru matungda lamda masida hauzik oiriba phibam singi matangda paumi singna Manipur ki Chief Minister Nongthombam Biren da hangba wahangi paukum pireduna hai internet thingba si lenga ki oina su nungaiti adubo tangai fadana law and order gi fibam asi maintain tawdaba yadabadagi tingbani handakta thokiba irang aduda kanagumba media kharana live thaba thengnaki maduna irang sagatnabagi machak ama oheli. Khongjang niyom chumna changshiliba singdi adumak makhogi khongjang adu fadana jathai adubo irang asigi namada myoi kharana MLA singi mayumdagi potchai huran bana chingba kaya chatharakliba asidi khongjang nate. Asigumba mayamasna maram oreka lenga na internet asi thingbani lenga khaktada tainabigano isa singsu chumthokpa ama changi lenga na lokhalakliba thabak asida miyamna su sahajok pinnabiyo. Jiri gi thodukta penadaba mayamna rally chatpa wakat mifam chathaba amadi ngangna bana chingbada lenga asna nungaitaba pendaba leiti adubu masigi namada politically khudongchaba lawnaba hotnariba sing adudi ain gi oba thabak lokhatkani lonena oirakli ophiba masi khara farak labadi internet hangnana balinga na thabak paikhatkani phongdokhi. Makata na hangba wahangi paukum piraduna mahangna hai jiri gi thodok thokpa numit adumaktadagi hauraga ngasi fawba operation chathaduna senaba sing phanana ba thabak laukhatle. Boro Bekra Police Station yauna pamadugi relief camp ta leiriba micham yam sing adubo tumna hat ki haina chatharakhiba kuki terrorist ki thawong amakhangni matamaduda rocket launcher yauna aphaba makhagi khulai paiduna landarakhiba aduda CRPF na retaliate tawduna terrorist tara adu halamdrabadi maphamadagi micham yam tumna kogi terrorist singaduna halamgani adugumba CRPF na lawkiba thaudang adubusu aikoi miyam thagat phamthoi loinena angang hom yauna myoi tarupu yam tamthina hatkhiba yamna barbarik oiba action adugi mayokda thabak lokhatpa hokre. NIA su thijin bahokre NIA na case paikhat kre haidabasu state government tumina leite makhoi sing adubo phanana bathi humbagi thabak akan mamong chathari nakal ani lan choknaba oibana aso panyawni masigidamakta su lengak na nungaitaba phawi adubo lenga asna ngamba thakta miyamgi punchi amadi lanthum kananaba thabakti lepna honakigani. Lamda masida Congress ki matamda foreigner singa su chanaramba sing asina lenga asi thugaina bhonarakpani ZRA gi chairman Thanglen Pauda natana KNO gi chairman PS Hokipsu Myanmar dagini makhoi singa asigi indigenous people amada nate leiriba indigenous thadau mar paite wifi na chingba singda kanana su kari su haide adu mabaldagi lamda masda laklaga irang sagaliba sing asi central government na inquiry tawduna tigat pasu hawkrabani state lengak na su makhata na foreigner singdi lamda masda thabak tawhandana bahonagani phongdoki. Dudanatana phagi ZRA gi Thanglen pam guite natana PS hauki bhai bhai KNO gi chairman ji masu brahma masani brahma da ki torokana Nagaland bank ki thabak toromaka madagi bank ki thabak thado Manipur laga lan hubo sapani. They are not original indigenous leiriba khoi thado gi paite gi mar gi adagi wifi gi khoi kana su kisu haiden kana basu lekte moga moi ba pan dagi laga sile irang sagali bu khangbu duni aduna khoi who is enemy who is friend ase khoi media friends sing adu Manipur Praja phone man khoi identify torokanda khoi action logu do amna khoi ji moi foreigner ni haiba kambu digi mata khoi already khoi central government su moi marta inquiry torga thigat palai makhata na su khoi thigat halaga moi bu hamdena bhai tare foreign soil gi midi Indian soil da wat to honar khoi phone
कुकी मार टेररिस्टसिंगना मिहाथिना हातखिबा अमदी सीनियर एसपी कॉम्बैट मणिपुर पुलिस की नेक्टर संजनबमना नोंमई कापदा लेखिदबा महाइरोई पुन्ना मे मापनगी हक्चांग मणिपुर लेंगाका यानबा पुरकपदगी ngasi सिलचर मेडिकल कॉलेज तगी पुरकना मे मापनमक हौनबी मतुंग इना जिरिबामगी निंगसिंग खुन मनाक्ता लाइरो चन्ननबा जिरी यूनाइटेड कमिटी जॉइंट एक्शन कमिटी अगेंस्ट द brutal killing of Khundrakpam Athauba Singh and the serious injury of Kaisam Bishan Singh amadi joint action committee against the brutal killing of 8 innocent people na purakre asiba hakchang lobada sarugya khiba mahiroi Khundrakpam Athauba Singh gi mapabong Khundrakpam tombana macha hatkhiba nectar sanjanbamgi thawong adu mi amana tawgadaba nate mahaki macha oiramladi adumna tawgadra karigumba ina mafam aduda nongmai paiba thoklamlabadi nectar sanjanbambusu nongmaina kapna hatpangamgani haina pendabagi wafam kaya fungdoki Jerry United Committee JUC gi chairman Mutum Maipak Sanan mangang na haikibada Jiribam DC yauna lenga ka wari sanabadagi ngasi JSC yauna lekidraba miuma pangi asi bahakjang Silchar Medical College tagi lauraba matung Jiribam gi ningsing khunda layo chalagani Manipur government amadi India government da haijaningbadi nupi angang butam thina hatkiba koki mar sing adubo fadna hakpa cherak pibiu aduga JUC na Kaukiba pung ni funipan manungda mahiroi ama Manipur police na hatkiba duda chenaba miyo edusu logi obacherak pibiu haina fongdoki Jiri Development Organization JDO ki President Langbam Dewan Singh na paumi Singh na fongdokibada sigumba koki mar terrorist na chathakiba thawong asi India government na tumina laithopam thokte akanbe action akhotkadabani haina fongdoki Ngasigi silchada lekidraba mima pallau balapa matamda kasa silchar gi CSO amadi mera paibi kyasu sarugyaki napa ai haining he lona na thoi ba nga si jamna kana to ba angang nate asi mapa koina koi lengina ba koina khangi adu na sarkar gi makai de su jengbi thopa tawibam thopa adum tawbibo aduga tasengna di hakna haragadi khudakta ai isamuk phangnaramagadi ai nongmai paiba mi amai ai su kapkani asigi adugi makha tarakpada state force ki side tagi ihau changsalingai da JOC na 48 hours ki misam miyam singadu hagra matung da madu thadok piro nupi angang singdu thadok piro te ta kaina thadok piro haibagi khongjam changsilagi 48 hours manungda ihau haujaba angang ama chhatra ama madu tamthina hapi khiba adugumba body adusu loina na koi haiba body punamak or the central government or the Manipur government, they have to act something against this. Thank you very much. Start bakatu data anise yate amar asamor CM je manoniyo Himanta Biswa Sharma mas brilliant amar Manipur to nodisor hoy no hoy amar Jiribamgi Zakurato dagi thanipan khakta ngairiba angang ama yauna punya myoi taru markuki militant singna farna pukraba matong mihathina hatoktuna barak turenda thadamadi mihar asia chenar ba myoi sing ngasi phawba India government amadi Manipur lingakna farna cherak piba ngamdriba do yaningda phongdok aduna Manipur ima kangli sintha semgal lupna senduna singjama kaithelda wakat mifam chathakre wakat mifam aduga mailena lup adugi Chief Convener Sagolsem Kullana Fongdorakpada Jiribamgi Zakurato da Pikliba angang ahum yauna nupi ahum punna miyoi taruk markuki militant singna fajinduna thamkhiba aduda Manipur da leiriba CSO amadi lenga yauna fajinkiba miyoi sing tek takadina thadok pirau amadi makhoigi amadi makhogi thawai kanbiu haina kuki militant singi mafam da appeal tawki adumoinama kuki militant singna fajin kiba micham taruki thawai India gi Prime Minister amadi Home Minister na kanba ngamdaba haibasi laibak thibani thawong asi yaningde lamdam masida security matik chana leiriba asigi kanaba karino asiguma India gi thausilasi yaningde kuki jo mar terrorist singna angang sing yauna myoi taruk hatna barak turelda thada rakrab
थादरकपा असि स्ट्रॉन्गली कंडेम तवी लोइना थौदो अदुदा चेन्नबा खुदिंगमक इंडिया गवर्नमेंटना हकपा चिराक पिबियु अमदी पी चिदम्बरमना मणिपुर की मतंगदा फोंदोकिबो वफम अदु यानिंगदे चटनबसु यारोय लोइना कुकी मिलिटेंट सिंगना तालिबा सेपरेट एडमिनिस्ट्रेशन कैदोनुंगदा चटना हनबसु यारोय मणिपुरदा अथुबा मतमदा एनआरसी चटना हंदुना इलीगल इमिग्रेंट सिंग तकथोक्त्रबदी इंडिया लेंगना कुकी सिंगी माइकेदा लेबली हाइना लौगनी हाइनसु फोंदोकी फेसबुक का टेलीग्राफ का हाइबदी माना जौनी की लम कुकी की लम सेपरेट एडमिनिस्ट्रेशन नागा की लम मैतै की लम हाइन माना वा ngang मसी कोई स्ट्रॉन्गली कंडेम तवी मागी वादो चनब यारोय मणिपुर दी कायबो यारोय सेपरेट एडमिनिस्ट्रेशन तीबसु यारोय कुकी है आई थिंक सेंचुरी दे चंगा कांदा रिफ्यूजी मोय मनी हुलेतबा थादौ गिननि दा मोय हिप चलगा फम चलगा मकोय तुमसलपा यारोय मरमदी मकोय अथुब मतमदा एनआरसी पालगा अथुब मतम मकोय मपाद तांथोखो इंडिया गो में अदु लमदबदी कुकीगा Central Agricultural University Imphal amadi Seba Bharati Manipur anina khusamnaduna nongmagi oiba longmi singa scientist singa unaduna wari saba amadi ningtham ritugi marusing yentokpagi thoram ama Rajasri Begachandra Skill Development Center Haraurauda pangthokre Laurok Pantha loiraba matungda thanaba yenthokiba marusing adudi thauk sungnaba hangam fadigom hawai tharak khamin asinba amasung hawai thangpak singni Tharamasi athuba mithunglingi warol thamladuna hanagi kawgi din India sarang themna haikibada hokiba chahi mari mangadagi Seba Bharati Manipurga khosamnaduna khungang asibo sel thungi lamda mangjil thana changsinduna khungang chaukhotnaba thabak thorong kaya ama honaduna lakli longmi singna lawrok tha loidringi mangjongna kari thagani Khalhoba Madi Thajariba Mahi Marong Sing Ado Jaksina Yang Sinduna Honorabadi Mahi Marong Sing Marangkaina Putopangam Laumi Sing Masamarom Dom Lepsabangam Badanatana Laibasigi Economy Chokot Hanbasu Aso Taudang Lobangam Fondoki Taramasigi Saruk Amo Oinangasi Lakiba Kaugiti Maduna Dryer Machine Ama Masung Mini Rice Mill Amadi Tauk Sunaba Machine Amasu Sangaduna Miam the Kushinaki Taram Loshilakpada Jiribangi Boro Bekra subdivision is Jakura Dodagi mi ani hat kibamadi angang hum yauna muitaruk Padna Pukraga mihatin hadok pikraba singi mapamda min ani tumina lepna atma santi damak isora thongizaki Maraki pau pizaba mata asal shinjari meeting tabli singbu kurumjari